Space sunang di taibangda nakoy pikliba angangumbane. Pak chauraba ma sunang sige lambida nakoy de kakpay chatpa hairakpada ngairi. Pitribi pumbagi khwaidagi chauba space organization ama oiriba NASA fau haina khongthang thangli ngasisu. Ngasi aina poziraliba video sida NASA gi scientist na fau makuk holiba angakpa akiba amadi khamingbana langtanariba. Minute kunitoy kudingi deep space dagi thadokpa yamna strange oiba radio signal amadi 3i alas interstellar object asigi honglatuiba masang maong matogi maramda mayamgi interest oigani khanduna semjaba video ne. Aduna mayamgi chillaba matambo mikup khaladam kaithokpiduna ngaside space ki taibungda khongdarusi. Yamna thajadaba maongda deep space dagi thadolokpa radio signal ama ngasisu haujiksu minute kunitoy kudingi NASA gi scientist na receive tawri. Masigi mystery oiraba radio signal si 2018 da Australia Labor International Center for Radio Astronomy Research ki astronomer team amanda Murchison Whitefin Array powerful oiraba radio telescope sina hanba oina tingnarakibani. Mystery oiriba signal si sahi ahum astronomer amadi scientist na kadaidagi lakpano mari makong khanglaba matungda public miyamna phongdogi khanduna lotuna thamlakhibani. Strange oiraba radio signal si haurofang khangda maiba fina kayang kuina kuptuna thambani haiba ipugi parogi matung inna thamba ngamdaduna 2022 sahi sida Curtin University ke astrophysics Dr. Natasha Hule Walker public miyamda khangalkibani. Ahanba radio signal si thengnabada every 18.18 minute khudingi signal asi scientist na record tawramme. Adobo 2023 dagi strange oiraba signal si minute kunitoy khudingi oina ngasisu mikup simaksu NASA gi scientist na record tawri. Masigi mystery oiriba signal asi heartbeat tamogi makhol hainasu khangnari. Radio signal asigi horokpum oiraba yaba sing astronomer amadi scientist na magi oiba theory kaya binari. NASA gi scientist na radio signal asigi horokpum asi ASKAR J1I32 hariba drop star sidagi oirongani haina phongdokli. Atokpa astronomer amadi scientist na yanaraba theory amagi matung inna signal sigi horokpum si GPMJ 1I3910 chaurokna akogi Prithibidagi 18,000 light year arapa mafumda leiriba dying star amadagi thadokpa radio signal oirongani haiba sini. Signal asina akogi Prithibidi Earth yorokpa matamda yamdrabada 35 year muk changlangani haina astronomer amadi scientist na panari. Ngasi fawbagi oina deep space dagi lakliba radio signal asigi horokfam kanana tharaklibano haiba scientist na khangba ngamdre. Signal asigi chapchaba explanation hauji fawbagi oina laitri. Mystery oiriba radio signal asigi matangdadi kariguba maron thoktaba mapunsigi wa amuktang ngandriba nganglakani thajarudaba nangi marupna nangi min kawklabadi nang kari phawni kari di khalakani. Madumangni astronomer amadi scientist da thengnariba phawriba. Ngasidagi chahi manga tararongni manungda space da lakpa angakpasingna aikoida pakhung oina chanbiri. 1 July 2025 aikoigi Earth tamda changlakliba interstellar object ama oiriba 3i alaso Nongmagi Sathiba Hengatlakli. Aikoigi thamoida chingnariba mi painariba sing ase chumme noina khaliba dumakne haina Nongmagi taklakli.
3ILS ke video di channel asida hanana thagachakrabani aduna video sida in details ta panjararoi ge update oina mahak ke honglabriba saktam singi maramdo oina update tawjeramge aduna mayamna channel asida changbiduna 3ILS ke video amuktang yengbiu hena mamutana gyan tabinaba video ge link su description da hapjaramge astronomer ayambana di 3ILS comet amani comet amada cheknadaba yawdaba posak sing haibadi outgas sing carbon dioxide water cyanide gas amadi atomic nickel sing yawi haina phongdokli adobu interstellar object ase akoi planet tagi lapna leiribana asyama magni haibadi ngamdre handakta ikui kuidringai November tarik 2025 ta China na nasatung winaramlaga 3ILS ke manak na nasangsinduna 3ILS ke photo kablak tuna miyawang da ulakrabani China ge Mars mission ge saruk ama oiriba Tianwen-1 na Mars ke orbit leiringai 30 million kilometer ge arapada leiriba 3ILS po high resolution camera amana kablak kibani masigi 3ILS ke photo sina hauzik pauda akhoi mioi bena interstellar object amabu khwaidigi nakna kapa photo oiri Chinese scientists singna asumna hairke 3ILS comet amagum tawrabasu ka hena nome comet amadagi 3ILS na mangan pitokli masida sunatana market trajectory line sina LN probe LN technology oirambagi oitokpasu lei haina science singna phongdoriba wafam sina achumba oiramlade astrophysics abilium na haikiba wafamdo soidaroi 3ILS ke maong mato magi speed amadi trajectory line si yengluraga abilium na 3ILS comet natte extraterrestrial spacecraft oigene haina phongdokrabani abilium na 3ILS LN spacecraft amani akhoi planet Earth pu thijinnaba amade landaraknabagi changing tobal lakpo oiramasu yai haina phongdoklibasi kayam chumbano haibadu among yengsi ngasi fawbada akhoi miyoibana thengnarakhiba comet sing mahaki chapam thokpa lambi da chachai mahaki speed su hongba letani chatle adobo 3ILS mahaki non gravitational acceleration haibadi mahaki speed se hongbogum tawri khodam oina October ki tarik 2025 ta 3ILS na akhoi gi numit ta nakselakpa matamda mahaki speed ase hongbogum tawri internet engine panba technology amagum kanagumana 3ILS ke khongjin mo senari 3ILS ke speed matang matung inda hongi haibase astronomer amade scientist singna ayetpa amata yaudana yanaraba wafamne 3ILS na numit ki danger point yoksilakpada mahaki speed handakiba haibasimakti kanaguma amana control tawraka thorakpa spacecraft ama oiramane haiba wafam sidi aigi oina thajare mayam pidi kamdauba loisilakpada haijaningbadi NASA na hazuk phawba leppa leitana minute kunithoi khudingi receive tawriba radio signal se hawrapam soidana leigani sunglei leitaba posak ama kaidomungda akoina thengnariba radio signal se aikoidagi hena chakotpa aikoina khangdriba bakhoina di khangba planet amadi soidana oirangani warning gum bakhoi lei haiba khanghalakli bara amarumda 3ILS na paigleba se radio signal na sibu tharagliba planet age
ꯔꯤꯁꯤꯞ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯅꯦꯠ ꯑꯥꯔꯊ ꯑꯁꯤꯕꯨ ꯌꯦꯡꯁꯤꯟꯅꯕ ꯂꯥꯛꯂꯤꯕꯔꯥ? ꯃꯌꯥꯝꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ. ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯃꯇꯨꯡ ꯂꯣꯝꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ.